ngasi si zau de tha ni ngasi ki na aji akoi summit tawrani summit kobru ki khai ma ton ai wang si YouTube ta hap ya bas bas atret reserve tol ka sala sek mai tu kobru ki matak kol to sile charge pa dom le sta ba charge samle spoki ki kol loi doi ni kol sile Nepali su ta pra kamai tawe Nepali su tai em ko okay koi chinau Nepali su tai aduga koi kuki chinau sing su tai pamje tong se ta dagi asang amang je khara di udre khara dry oi purup se lambi ga se kai sat ya de se tapi yam noi ta oi smaina lai koi gi kakar bam jaga exact ya udri ya de da network se network di ani ada internet semua call bu lang ta kobru gi mayai warap yok chale khoi yok chale je akhalak pe dege sika khali ja khoi na pungkhai ama ngai bai matung da ni ya mong man na swai je khara mamme haish pamme he fazidra bai swai ja mamme pan ji nungsa ji yak lo sari ne to sigi jaga ji dai khoi ge nungsa mangan ji phang da bai tare aduna fazana ingma temperature change se khamon ole noi kobru se khoi gi maitei gi lining gi matung ina tare khoi gi human akhoi gi maitei community gi damak de sigi place se khoi gi yamna important oi ba dum ba culturally aduga khoi gi kani khoi gi horak pham ha ga maitei gi horak pham gi kamari lena ne yamna important oi ba masida khoi gi suraren dagi akhoi gi taibang chima mapu haga jakeno lining thong sana mai se kobru ji ta kumthara aga sidagi khoi gi creatures mayam sil oina mi dagi sa dagi kai dagi loi mak se sidagi sem gi bani na hai adna sigi point yamna secret oi ga khoi gi creation akhoi gi creation hai tare taibang pan sem ba ji am important na bu khoi gi holy shrine ju lei ri ba phamoi ba masida chai khuding gi swagi april gi matam sida ma phajana khoi gi maitei community kambu di phajana kai sida ahal angang loi mak khai tare adai di masida khoi gi amana mu imoinu gi matam da dai da mu kai da nau khara inge hojiki april gi matang ji khoi charau gi swagi maya ji na khara inge akha sai kobru je mana lai check magi location je northwest area haga northwest oidone Kangpokpi district ta chenge maje masida koi gi akha makhong da budi chingkhong da budi kanglup se makhan makhan mayam dum tai majority oina kuki na dekhare hena mafam zida tai haina ba lai lari khari betadi kamai haige da koi ge kobru ji da koi ge mektai kambu chu tara mena di hai tam da kumdarak tringai da mafam zida
ꯑꯗꯩ ꯇꯝꯂꯣꯝꯗ ꯁꯨꯝ ꯀꯨꯝꯊꯈ꯭ꯔꯒ ꯁꯨꯝ ꯑꯁꯣꯝꯗ ꯀꯨꯝꯊꯈꯤꯕ ꯑꯗꯣ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨꯁꯦ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯌꯦꯠ ꯆꯅꯥꯏꯕꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯧꯕ꯭ꯔꯨꯗ ꯂꯥꯛꯏꯁꯦ ꯇꯣꯇꯂꯤ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜꯂꯤ ꯅꯠꯇ꯭ꯔ ꯚꯥꯏ ꯑꯩꯈꯣꯏ ꯇꯣꯇꯂꯤ ꯄꯤꯁꯀꯤ ꯄꯥꯎꯖꯦꯜ ꯄꯨꯔꯒ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯆꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯗꯚꯦꯟꯆꯔꯁꯨ ꯑꯣꯏꯔꯦ ꯀꯣ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯤ ꯑꯋꯥꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯒꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯦꯟꯅꯔꯤ ꯆꯥꯅꯕ ꯊꯛꯅꯕ ꯈꯔ ꯍꯦꯟꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯄꯤꯗꯅ ꯈꯣꯠꯇꯅ ꯁꯤꯌꯔ ꯇꯧꯗꯅ ꯑꯗꯨꯝ ꯄꯤꯅꯔꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕꯅ ꯂꯩꯔꯝꯃꯒꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯒꯁꯨ ꯑꯗꯨꯝ ꯑꯗꯨꯝ ꯆꯠꯂꯣ ꯊꯤꯡꯉꯦ ꯚꯥꯏ ꯁꯨꯝ ꯆꯠꯂꯣ ꯁꯨꯝ ꯆꯠꯂꯁꯤ ꯀꯧꯕ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯃꯤ 4 ꯂꯥꯛꯄꯅꯦ ꯑꯩꯈꯣই ꯃꯤ 4ꯁꯤꯗ ꯑꯩꯈꯣই ꯁ꯭ꯇꯦꯁꯦ 2 nights ꯀꯨꯝꯕ ꯁ꯭ꯇꯦ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨꯁꯦ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯉꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯈꯤꯇꯪ ꯍꯣꯕꯦ ꯂꯥꯛꯑꯦ ꯑꯗꯣ ꯐꯖꯅ ꯍꯌꯦꯡ ꯑꯃꯗꯤ ꯁ꯭ꯇꯦ ꯇꯧꯔꯒ ꯀꯧꯕ꯭ꯔꯨꯒꯤ ꯃꯊꯛꯇ ꯀꯩꯗ ꯂꯩꯔꯤꯕ ꯁꯔꯥꯎꯟꯗꯤꯡꯁ ꯀꯣ ꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯃꯌꯥꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯖꯔꯒ ꯀꯩ ꯇꯧꯕ ꯌꯥꯒꯦꯗꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯎꯠꯆꯔꯛꯀꯦ ꯑꯃꯝ ꯂꯣꯛꯀꯤ ꯃꯌꯥꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤꯗ ꯁ꯭ꯋꯥꯏꯗꯅ ꯈꯔ ꯗꯦꯟꯁ ꯑꯣꯏꯕ ꯍꯧꯔꯦ ꯁꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒꯗꯤ ꯏꯁꯤꯡ ꯐꯪꯗꯣꯏꯅꯤ ꯑꯁꯤ ꯆꯪꯕꯤꯈ꯭ꯔꯒ ꯁꯤ ꯑꯃꯝ ꯂꯣꯛꯀꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯏꯁꯤꯡ ꯂꯧꯕ ꯌꯥꯔꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯐꯨꯠ ꯍꯥꯏꯇꯥꯔꯦ ꯁ꯭ꯄ꯭ꯔꯤꯡ ꯍꯥꯏꯇꯥꯔꯦ ꯁ꯭ꯄ꯭ꯔꯤꯡ ꯋꯥꯇꯔꯒꯨꯝꯕ ꯐꯖꯅ ꯏꯪ ꯂꯥꯎꯕ ꯊꯛꯄ ꯑꯗꯨꯝ ꯌꯥꯅꯤ ꯁꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯂꯧꯈꯠꯂ ꯄꯨꯒꯗꯣꯏꯁꯤ ꯃꯊꯛꯇ ꯋꯥꯔꯕ ꯚꯥꯏ ꯋꯥꯔꯦꯕ ꯁꯤ ꯃꯐꯝꯁꯤ ꯀꯧꯕ꯭ꯔꯨꯒꯤ ꯑꯩꯈꯣꯏꯅ ꯄꯣꯊꯥꯐꯝ Cheers. Cheers. ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯄꯨꯡ 1 ꯇꯥꯁꯜꯂꯛꯑꯦ ꯑꯃꯝ ꯂꯣꯛꯇ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯔꯦꯗ ꯕꯨꯜ ꯈꯔ ꯊꯛꯑꯒ ꯁꯤꯗ ꯑꯦꯟꯖꯣꯏ ꯁꯤꯗ ꯕꯁꯟꯇ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯨ ꯂꯩꯔꯦ ꯏꯇꯥꯎꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤ 4ꯅꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤ 4ꯅꯤꯗꯤ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨꯗ ꯅꯩꯗꯣꯔꯤ ꯄꯥꯈꯪ ꯉꯥꯛꯇꯅꯦ ꯑꯄꯥꯝꯕ ꯈꯟꯕꯤꯕ ꯌꯥꯅꯤ ꯑꯗꯨꯝ ꯆꯍꯤꯗꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯪꯅꯤ ꯑꯁ ꯅꯨꯡꯉꯥꯏꯌꯦ ꯆꯧ ꯂꯥꯎꯗ꯭ꯔꯣ ꯈꯣꯡꯁꯤ ꯇꯤꯡꯉꯒ ꯑꯁ ꯊꯛꯄ ꯑꯥꯏꯁꯇꯅꯤ ꯑꯗꯨꯝ ꯃꯥꯟꯕꯅꯦ ꯀꯧꯕ꯭ꯔꯨꯗ ꯏꯁꯤꯡꯅꯦ ꯂꯧ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯏꯁꯤꯡ ꯂꯧꯕꯅꯤ ꯏꯁꯤꯡꯁꯦ ꯗꯥꯏꯔꯦꯛꯂꯤ ꯊꯣꯛꯐꯝꯗꯩ ꯂꯧꯒꯦꯅ ꯂꯧꯔꯁꯤ ꯁ꯭ꯋꯥꯏꯗꯩ ꯏꯁꯤꯡꯗꯤ ꯁꯤ ꯏꯪꯕ ꯃꯐꯝꯅꯦ ꯑꯁꯤ ꯏꯁꯤꯡ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯁꯤ ꯏꯁꯤꯡ ꯈꯨꯍꯥꯎꯁꯤꯗꯤ ꯂꯨꯔꯤ ꯈꯨꯂꯨꯁꯨ ꯑꯉꯥ ꯑꯥꯎ ꯃꯁꯥꯒꯤ ꯂꯤꯛꯂꯥꯗꯒꯤ ꯂꯨꯔꯦ ꯃꯥꯅꯦ ꯁꯤ ꯏꯁꯤꯡ ꯈꯨꯍꯥꯎꯁꯤ ꯁꯦ ꯁ꯭ꯋꯥꯏꯗꯒ ꯐꯝꯃ ꯏꯔꯨꯒ ꯂꯨꯔꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤꯁꯦ ꯅꯨꯔꯥꯒ ꯂꯣꯏ ꯀꯣꯛꯀꯅꯤ 이리로 돌아가세요, 다. 스카트 깎으니. 빨리 너 이거 눌렀어, 가야지. 네야.
ꯁꯥꯏ ꯍꯛꯆꯥꯡ ꯉꯥꯛꯇ ꯏꯪꯅꯤ ꯁꯤꯗ ꯏꯔꯨ ꯃꯈꯨꯝ ꯊꯤꯃꯗꯤ ꯇꯣꯉꯥꯟꯕꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯎꯔ ꯂꯩꯔꯝꯃꯤ ꯑꯁ ꯌꯦꯡꯉꯣꯅꯦ ꯃꯅꯤꯟ ꯀꯥꯕ ꯋꯥꯅꯤ ꯕꯣꯇꯜ ꯑꯃꯗꯨꯒꯤ ꯍꯥꯞꯆꯤꯜꯂꯝꯃꯅꯤꯃꯅꯤꯟ ꯀꯥꯕ ꯋꯥꯅꯤ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡꯗ ꯂꯧꯊꯣꯛꯄ ꯆꯞ ꯃꯥꯟꯅꯩ ꯈꯨꯅꯩꯁꯦ ꯐ꯭ꯔꯤꯖ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯁꯤꯗꯤ ꯂꯣꯏꯔꯦ ꯍꯦꯕꯟꯅꯤ Sidi ꯁꯤꯗꯤ mai tani. ꯃꯁꯇꯤ ꯂꯩꯗ꯭ꯔꯣ ꯁꯤꯗꯤ ꯄꯨꯔꯥ ꯍꯦꯕꯟꯅꯦ ꯍꯩ ꯀꯩꯅꯣ ꯑꯩ ꯅꯦꯠꯂꯤꯁꯦ ꯀꯩꯅꯣ ꯑꯩ ꯅꯦꯠꯂꯤꯁꯦ ꯀꯩꯅꯣ ꯑꯁ ꯂꯨꯞꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯅꯦ ꯅꯨꯡ ꯃꯥꯟꯕ ꯑꯁ ꯁꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯁꯟꯊꯛ ꯍꯥꯏꯕ ꯀꯩꯅꯣ ꯁꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯈꯣꯏ ꯈꯣꯡ ꯅꯨꯡꯁꯦ ꯀꯪꯍꯜꯂꯒ ꯍꯥꯏꯐꯦꯠ ꯇꯤꯡꯉꯨꯕꯒꯤ ꯀꯪꯍꯜꯂꯒ ꯑꯗꯨꯝ ꯇꯦꯡꯒꯦ ꯌꯥꯔꯅꯤ ꯑꯃꯝ ꯂꯣꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯣꯡ ꯁꯥꯟꯕ ꯍꯧꯔꯦ ꯑꯃꯝ ꯂꯣꯛꯇꯒꯤ ꯑꯃꯃꯨꯛꯇ ꯉꯥꯏꯍꯥꯛ ꯈꯣꯡ ꯅꯨꯡ ꯇꯤꯡꯉꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯅꯨꯡ ꯍꯥꯟꯖꯤꯜꯂꯦ ꯍꯥꯞꯄꯥꯏ ꯂꯣꯏꯅꯃꯛ ꯁꯨꯔꯕꯣ ꯆꯩ ꯃꯥꯡꯈ꯭ꯔꯦ ꯆꯩ ꯑꯁꯨꯃꯥꯏꯅ ꯊꯦꯛꯎꯔꯁꯤꯗ ꯁ꯭ꯋꯥꯏꯗ ꯁꯤ ꯂꯩꯁꯤ ꯆꯩ ꯐꯖꯕ ꯂꯩꯁꯤ ꯁꯤ ꯄꯥꯏꯔꯒꯅꯨ ꯄꯛꯀꯥ ꯇꯥꯔꯦ ꯑꯗꯣ ꯂꯦꯜꯂꯁꯦ ꯑꯩꯈꯣꯏ ꯑꯃꯝꯂꯣꯛꯇꯒꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯁꯤꯗꯒꯤꯗꯤ ꯏꯁꯤꯡꯁꯦ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯇꯧꯅꯕ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨꯐꯥꯎꯗ ꯂꯦꯞꯇꯅ ꯆꯠꯂꯅꯤ ꯁꯤꯗ ꯉꯥꯏꯍꯥꯛꯁꯨ ꯑꯩꯈꯣꯏ ꯀꯨꯏꯅ ꯄꯣꯊꯥꯔꯦ ꯍꯥꯏꯇꯥꯔꯦ 20 ꯃꯤꯅꯤꯠꯁꯃꯨꯛꯀ ꯄꯣꯊꯥꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯄꯣꯊꯥꯔꯦ ꯏꯁꯤꯡ ꯐꯨꯜꯂꯤ ꯂꯣꯗꯦ ꯇꯧꯔꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥ ꯄꯣꯊꯥꯕ ꯀꯥꯟꯗꯦꯗ Siuzi. ꯃꯇꯣꯟ ꯌꯧꯁꯜꯂꯛꯑꯦ ꯁ꯭ꯋꯥꯏ ꯌꯧꯔꯒꯗꯤ ꯑꯩꯈꯣই ꯋꯥꯁꯦ ꯌꯥꯝ ꯍꯧꯋꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯋꯥꯁꯦ ꯍꯧꯔꯤꯁꯤ ꯌꯥꯝ ꯀꯨꯡꯕꯖꯥꯠꯅꯤ ꯑꯩꯁ ꯃꯌꯥꯝ ꯀꯧꯕ꯭ꯔꯨ ꯈꯔ ꯀꯥꯊꯣꯛꯄꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯧꯕ꯭ꯔꯨ ꯀꯥꯕꯁꯦ ꯂꯥꯏꯐꯇ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯕꯤꯌꯨ ꯐꯦꯃꯤꯂꯤ ꯄꯨꯜꯂꯒ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯒ ꯑꯗꯨꯝ ꯃꯤ ꯈꯔ ꯃꯥꯟꯅꯔꯒ ꯑꯗꯨꯝ ꯃꯤ 3-4 ꯀꯣ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯤꯟꯕꯅꯦ ꯑꯗꯨꯏꯁꯨ ꯊꯕꯛꯇꯒꯤ ꯉꯥꯏꯍꯥꯛ ꯅꯨꯃꯤꯠ 2-3 ꯀꯥꯏꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯁꯨ ꯀꯥꯔꯛꯏꯁꯤꯅꯦ ꯌꯥꯝ ꯄꯦꯟꯗꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯇꯥꯔꯤꯁꯦ ꯁꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯍꯟꯅꯤꯡꯗꯦ Cirang isagi cirang. Am puraga dum yomjala kumda biba makada. ꯃꯥꯅꯦ Natraga mapasa amda mai thadokbiba. ꯑꯗꯨꯝ ꯃꯈꯥ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤ ꯈꯔ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯀꯩꯅꯣ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯏꯕ ꯂꯥꯛꯑꯁꯨ ꯈꯤꯇꯪ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯐꯩꯌꯦꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯒꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯏꯅꯦ ꯑꯗꯣ ꯑꯩꯈꯣই ꯂꯣꯏ ꯄꯨꯈꯤꯗꯣꯏꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯪꯁꯦꯝꯃꯣꯏ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯨ ꯆꯥꯎꯈꯠꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯐꯖꯕꯁꯦ ꯁꯤ ꯃꯥꯡꯍꯟꯗꯅꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯒꯤ ꯍꯧꯅꯕꯤ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯜꯂꯝꯕꯤ ꯍꯦꯛꯇ ꯃꯥꯡꯍꯟꯕꯤ ꯐꯖꯕꯁꯦ ꯍꯦꯛꯇ ꯃꯥꯡꯍꯟꯕꯤꯁꯦ ꯁꯤꯅ ꯇꯧꯐꯝꯁꯦ ꯈꯤꯇꯪ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯀꯜꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯁ꯭ꯋꯥꯏꯗꯒꯤ ꯃꯣꯏꯁꯨ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯤꯗ ꯑꯩꯈꯣꯏ ꯎꯃꯪ ꯋꯥꯃꯪ ꯀꯩꯀꯥꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯈꯣꯏ ꯐꯣꯔꯦꯁꯀꯤ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯍꯥꯏꯇꯥꯔꯦ ꯚꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯃꯣꯏꯁꯨ ꯁ꯭ꯋꯥꯏꯗꯒꯤ ꯇꯧꯖꯔꯤꯅꯦ ꯑꯗꯣ ꯎꯃꯪ ꯋꯥꯃꯪ ꯀꯩꯀꯥꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯣꯂ꯭ꯌꯨꯠ ꯇꯧꯕꯤꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯥ ꯎꯆꯦꯛꯀꯤ ꯃꯈꯣꯟ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯥꯗꯦꯅ ꯍꯥꯏꯕ ꯅꯪ ꯇꯥꯔꯛꯄ꯭ꯔꯅꯦ ꯇꯥꯗꯦꯗ ꯎꯆꯦꯛꯁꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯎꯆꯦꯛ ꯂꯩꯇ꯭ꯔꯒꯨꯝꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯎꯗ꯭ꯔꯦ ꯊꯥꯏꯅꯗꯤ ꯈꯩꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯈꯩꯔꯣꯏ ꯍꯣꯏ ꯁ꯭ꯀꯨꯔꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯆꯦꯟ ꯆꯣꯡꯕꯒꯗꯣ ꯍꯥꯏꯐꯦꯠ ꯃꯌꯥꯝ ꯑꯃ ꯊꯥꯏꯅꯗꯤ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯁꯤ ꯎꯈꯤꯗ꯭ꯔꯦꯗ ꯀꯧꯕ꯭ꯔꯨꯁꯦ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯁꯣꯡꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝ ꯇꯤꯟꯅ ꯀꯩꯅꯣꯝꯗꯤ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯤꯇꯪ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯔ ꯅꯥꯟꯅ ꯀꯧꯕ꯭ꯔꯨꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯎꯟꯇꯦꯅꯤꯌरिꯡ ꯍꯥꯏꯀꯤꯡ ꯑꯃꯁꯨꯡ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯇꯨꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯕꯀꯣ ꯑꯗꯨꯝꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯥꯏꯠ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯀꯧꯕ꯭ꯔꯨꯒꯤ ꯑꯣꯜꯃꯣꯁ ꯌꯧꯔꯕ ꯃꯐꯝꯅꯤ ꯑꯁꯤꯗꯤ ꯀꯥꯈꯠꯂꯛꯑꯒ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯗꯩ ꯀꯥꯈꯠꯂꯛꯑꯒ ꯑꯗꯨꯝ ꯌꯧꯔꯦ
ꯑꯗꯒꯤ ꯁꯣꯝꯗ ꯇꯧꯔꯒ ꯆꯠꯂꯒ ꯑꯁꯤ ꯃꯊꯛꯇ ꯑꯗꯨꯝ ꯌꯧꯔꯒ ꯆꯪꯈꯠꯂ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯁꯣꯔ ꯃꯆꯥ ꯑꯃ ꯍꯣꯜꯂꯒ ꯂꯩꯕꯒꯤꯅꯤ ꯉꯥꯏꯍꯥꯛ ꯁꯣꯔ ꯃꯆꯥ ꯑꯃꯇꯪ ꯍꯣꯜꯂꯒ ꯌꯧꯁꯜꯂꯒꯦ ꯉꯥꯏꯍꯥꯛ ꯐꯝꯕꯩ ꯋꯥꯅꯤ ꯃꯣꯔꯥꯁꯤ ꯐꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯣꯔꯥꯁꯤꯡꯁꯦ ꯑꯗꯨꯝ ꯐꯝꯕ ꯅꯨꯡꯉꯥꯏ ꯁꯤ ꯑꯩꯈꯣꯏ ꯐꯝꯃꯤꯁꯤ ꯌꯥꯝꯅ ꯐꯝꯕꯗ ꯐꯖꯅ ꯁꯣꯐ꯭ꯠ ꯑꯣꯏ ꯅꯨꯡꯉꯥꯏꯔꯤ ꯁꯤꯗ ꯐꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯗ ꯊꯨꯡꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤ ꯅꯨꯡꯔꯤ ꯇꯥꯏꯞꯀꯤꯗꯣ ꯑꯗꯨ ꯐꯩꯌꯦꯅ ꯍꯥꯏꯅꯩ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯅꯤꯡꯗ ꯐꯨꯔꯤ ꯅꯨꯡ ꯊꯨꯡꯉꯒꯗꯤ ꯀꯧꯕ꯭ꯔꯨ ꯀꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤ ꯃꯣꯔꯥꯁꯤ ꯐꯝꯕꯤꯌꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯐꯔꯒꯗꯤ ꯐꯖꯔꯦꯍꯦ ꯃꯐꯝꯁꯦ ꯁꯤ ꯈꯨꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯁ ꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔ ꯂꯩꯔꯁꯦ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯗꯤꯜ ꯂꯦꯜꯂꯤꯉꯩꯗ ꯃꯣꯏ ꯁꯥꯎꯔꯦ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯑꯁꯤꯒꯤꯁꯤꯗ ꯂꯩꯔꯒꯦ ꯑꯁꯤ ꯃꯐꯝꯁꯤꯗ ꯍꯧꯔꯅꯤ ꯀꯨꯝꯊꯔꯣ ꯑꯩꯈꯣꯏ ꯇꯤꯝ ꯀꯨꯝꯊꯈ꯭ꯔꯦ ꯀꯦꯝ ꯁꯥꯏꯠꯁꯦ ꯑꯝꯇ ꯀꯥꯕꯣꯏ ꯀꯦꯝ ꯁꯥꯏꯠꯁꯦ ꯃꯊꯛꯇ ꯀꯦꯝ ꯁꯥꯍꯧꯔꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯃꯔꯤ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯅꯤ ꯑꯃꯅ ꯁꯥꯔꯒ ꯁꯤꯡ ꯅꯨꯡ ꯀꯩꯀꯥ ꯑꯦꯔꯦꯟꯖ ꯇꯧꯕ ꯑꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏ ꯏꯇꯥꯎ ꯔꯤꯁꯤꯒꯅ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯏ ꯀꯧꯕ꯭ꯔꯨ ꯃꯊꯛꯇ ꯏꯁꯤꯡ ꯂꯧꯐꯝ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯁꯤ ꯆꯧꯁꯦ ꯊꯛꯑꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤ ꯀꯧꯕ꯭ꯔꯨꯒꯤ ꯑꯁꯦꯡꯕ ꯃꯥꯜ ꯍꯥꯏꯇꯥꯔꯦ ꯖꯧꯅꯤ ꯁꯤ ꯍꯣꯠꯅꯔꯨꯔꯒꯦ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯃꯤ ꯃꯔꯤꯅ ꯁꯤ ꯊꯥꯗꯠꯇꯣꯏꯁꯦ ꯑꯦꯔꯥꯎꯟ 10 ꯂꯤꯇꯔꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ 10-15 ꯂꯤꯇꯔꯃꯨꯛꯀꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯊꯥꯗꯠꯂꯀꯥꯟꯗ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯄ ꯌꯥꯎꯔꯦ Yeah, 2-3 meters tagi ꯍꯦꯟꯅ ꯎꯕꯁꯤ ꯉꯝꯗ꯭ꯔꯦ ꯆꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯥꯞꯄꯗ 2-3 meters ꯄꯜ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯐꯣꯀꯁ ꯌꯥꯝꯁꯨ ꯁꯪꯕ ꯌꯥꯄꯣꯟꯗꯦ ꯄꯤꯠ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯁꯜꯂꯛꯄꯗꯒꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯒꯤ ꯇꯦꯟꯠꯀꯤ ꯃꯄꯥꯟ ꯊꯪꯕ ꯃꯅꯨꯡꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯄꯥꯟ ꯊꯪꯕ ꯂꯦꯌꯔ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯆꯦꯟꯅ ꯊꯣꯛꯈꯤꯗꯕꯗꯒꯤ ꯅꯣꯡꯁꯦ ꯐꯅꯌꯥꯝ ꯍꯩꯖꯤꯜꯂꯦ ꯃꯅꯨꯡꯗꯁꯨ ꯂꯣꯏ ꯆꯣꯠ ꯂꯩꯔꯝꯃꯦ
sleeping bag kaje khong gase chole tangkhai mukti chola me ai mana bagi ji chole ma chu tha sar le chini ka buja lak pai chom de nong mathak se nong ka di loin dikha bani khoi se am badi atuna kishu thoi dok pai nong hai jela ko di leite ya maruina je ki thong ji ma pan gi kino se ten ki ma pan gi thangba nong ka protect on yar ko jima si chin ya thuki tab di phak ta ana ko na clip na pha bo thori na ki bo tor ga be arrange tor ga tor na si gi di ko ismain tor ka hing ji le lag hing phajana sema ke good night mayam ꯑꯗꯨꯒꯤ ꯅꯥꯀꯟꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯇꯦꯟ ꯈꯜꯂ ꯂꯩꯖꯩ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯉꯁꯤꯗꯤ ꯈꯔ ꯏꯪꯉꯦ ꯅꯣꯡꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯣꯡ ꯀꯟꯅ ꯆꯨꯈꯤ ꯁꯤ ꯀꯧꯕ꯭ꯔꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯤꯕꯝ ꯁꯤ ꯈꯨꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨꯒꯤ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯁꯃꯤꯠꯇ ꯆꯠꯂꯅꯤ ꯁꯤꯗꯒꯤ ꯉꯥꯏꯍꯥꯛ 1 hour ꯃꯨꯛ ꯀꯩꯃꯨꯛ ꯈꯔ 1 hour 1.5 ꯑꯃꯨꯛ ꯆꯪꯒꯗ꯭ꯔꯥ ꯄꯣꯊꯥꯔꯒ ꯑꯩꯈꯣꯏꯅ ꯑꯥ ꯃꯊꯛꯇ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯅꯕ ꯂꯩꯇ꯭ꯔꯥ ꯃꯇꯣꯟ ꯌꯧꯁꯟꯅꯕ ꯇꯧꯔꯤ ꯄꯣꯊꯥ ꯐꯣꯇꯣ ꯀꯥꯞꯄꯒ ꯂꯩꯆꯤꯟꯁꯦ ꯑꯃꯨꯛ ꯊꯥ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯅꯨꯡꯁꯤꯠꯁꯤꯅ ꯑꯃꯨꯛ ꯍꯥꯡꯍꯟ ꯑꯃꯨꯛ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯂꯤ ꯑꯗꯨꯒ ꯑꯁꯤꯗ ꯀꯨꯝꯊꯔꯛꯁꯦꯕ ꯁꯤꯗ ꯌꯥꯝ ꯉꯝꯃꯦꯕ ꯅꯥꯟꯅꯦꯕ ꯁꯟꯃꯔꯨꯝ ꯌꯧꯊꯣꯛꯎꯔꯦꯅ ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯏ ꯌꯥꯝ ꯏꯪꯉꯤ ꯑꯃꯨꯛ ꯀꯪꯁꯥ ꯁꯥꯏ ꯈꯪ ꯇꯧꯋꯦ ꯑꯗꯨꯅꯅꯦ ꯑꯅꯣꯞ ꯑꯃꯨꯛ ꯎꯞꯇꯣꯄꯤꯌꯨ ꯑꯃꯨꯛ ꯑꯩꯅ ꯇꯧꯔꯤꯁꯤ ꯀ꯭ꯂꯥꯏꯃꯦꯠꯁꯤꯗꯤ ꯄꯨꯔꯥ ꯑꯦꯛꯁꯇ꯭ꯔꯤꯝꯅꯦ ꯑꯃꯨꯛ ꯁꯥ ꯑꯃꯨꯛ ꯏꯪ ꯀꯨꯝꯗꯣꯏꯔꯣ ꯀꯥꯗꯣꯏꯔꯣ ꯑꯃꯨꯛ ꯁꯥ ꯑꯃꯨꯛ ꯏꯪ ꯑꯃꯨꯛ ꯆꯥꯎ ꯏꯪ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯟꯅ ꯌꯧꯔꯨꯁꯦ ꯍꯥꯏꯔꯕ ꯁꯤꯗꯩ ꯑꯗꯨꯝ ꯆꯠꯂꯒ ꯑꯁꯤ ꯁ꯭ꯇ꯭ꯔꯦꯠ ꯂꯥꯏꯟꯅꯦ ꯑꯗꯨꯒ ꯁꯣꯝ ꯑꯗꯨꯝ ꯀꯨꯝꯒꯤ ꯌꯥꯅꯤ ꯑꯁ꯭ꯋꯥꯏꯗ ꯌꯧꯁꯜꯂꯨꯔꯁꯤꯔꯥ ꯎꯆꯦꯛꯇꯤ ꯌꯥꯝ ꯂꯩꯕ ꯈ꯭ꯋꯥꯏ ꯃꯇꯣꯟꯗꯣ ꯍꯥꯟꯅ ꯌꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯁꯤꯔꯣꯝ ꯆꯠꯇꯣꯏꯕ ꯇꯣ ꯎꯆꯦꯛ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯇꯣ ꯁꯤ ꯄꯥꯏ
sida leire surum 거북이 숭 짱보다 짱 tok te yar 짱이 아니 와는 정말 미 되게 사이즈는 sida leire chang tok di 짱지라 chang ba se par kar da ga sida leire surum kep si chang siro chang ui siro myam ngot putu pyo 이 술롱이 게임에서 만든 장나 비디오 넣도 있니? 여행감이다 시 ꯃꯅꯨꯡꯗ ꯃꯊꯪ ꯃꯊꯪ ꯆꯪ ꯌꯥꯅꯕ ꯁꯤ ꯀꯦꯟꯗꯜ ꯊꯥꯕꯤ ꯈꯜꯂꯒ ꯀꯦꯟꯗꯜꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯗꯤ ꯈꯔ ꯂꯩꯕ ꯌꯥꯈꯤꯅꯤ ꯁꯤ ꯀꯦꯟꯗꯜꯁꯤꯡ ꯊꯥꯜꯂꯒ ꯁꯨꯝ ꯑꯩ ꯆꯪꯈꯤꯒꯦ ꯃꯊꯪ ꯃꯊꯪꯒꯤ ꯃꯤꯁꯦ ꯆꯪ ꯌꯥꯅꯕ 가자 남진만에 게임 살려놔 봐. 야 남자가 가면 돼 파이프 안 되네 봐. 하루 삐끼 올라가. 아우 이제 뭐 하러 타는 엉망 담담해도 그래 다음 제 이만한 거 담게 쏴다 여기 wow wow Gari Ada mod lah Oh ya nang maning tap tabahan bro Makilay da siya kadro Makilay da siya kadro 나네 콩. 자, 핀 레이시 거북이 수릉문은 저리 수릉지 같은 만능지 같은 짱보디 아리 내가 좀 되는 비로네. 너. 짱보디 아이 아이 콩원이 지금 저한테 만능도 짱으로가 아마 카다 행옥도 본 자가 짱 못들래 신이 구이기 수릉시기 아시 아이 여기는 레이로 이게 깜짝도 너무 더 탱질래 지금 또 조금 보시죠 봐 अच्छा कैमरा अच्छे पास करो अच्छा उफ सीधे मनुंग जो फुल है उफ lấy thuốc lấy xin cái gì wow này 아들이 말했기도 아들더니 장봉 광대요 돌아 아, 가이 보고지. 만남니랑 티 니께 휴양 장난을 뭐이다. 가람. 수룽두대기 라이트 롬다 좀 장아가 완전 곰사를 가더니 람미 마차다 한비는 사시다 아들고 시다 장마로 봐. 농 걸어 투ppe 야바 수롱 마차 암 레르메 시다 농 투파디 아니. 농 투ppe 야바 수롱 마차 시다기 자 마탁다 레이레 오 저거랑 시다 마라 시다 농 투ppe 야리 실람비 디레 보고. 너 시딘 바이범 직당 농아이로. 그래 마타고 따들. 시리 꿈을 마타고 따들 아니 꿈 hꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯤꯅ ꯀꯧꯕ꯭ꯔꯨꯒꯤ ꯐꯣꯒꯤ ꯁ꯭ꯋꯥꯏꯒꯤ ꯀꯨꯊꯤ ꯂꯪꯁꯦꯛꯐꯝ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯥꯏꯖꯅꯤꯡꯗꯕꯅꯦ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯀꯨꯊꯤꯁꯤꯡꯁꯦ
loinamak swagi mafam sida langthogani ai sample loina amtang uchage pai koramaga ai lokachage sample haipet ai padi pathokchar ro adubu haipet am happy yengbiyo kuchi langthopam ni oh katpam gi nungpak tane khoi nei che nungpak ti udabi nungpak se sile nungpak se ma mathan kapcha ji ji cheng thau na jingba ni wa thik ma le Vietnam cũng đang tổ đấy chứ nam wa to quái tới là tức là của mai nhung liền thì không đi vô cái này hay gì mùi mày không gì với rằng ada leriba orange ki tent se sida akhoi ngarang ne ngasi su leiga doini hayeng halak pa ya bai chance le Kaubuda ji khoi yore khoi se asomgi isingga phangba jaga du da leitre khoi pukhi manak tane khoi no ji lei je pukhi manak sida kem se hoji karam ta leite khoi katne sare je khoi mari khata leire nungsiti am sille mafam ji katang di khoi chabadi wale do yana yana ba ji khoi jang sa ma thongi chak ti loire ti lo gum sanam gum muro marang nung ngau dan khot ma tawi oi jang mau đúng mà lệ di jang je ji mai si khoi tawi ha pe yeng bi badum kisu kai de kilo sana ha pe mau mai ju dum phade mai ju dum tes pata ha pe koi de jira nung ka lo ni kal ne ai ne ya wow Ore lai tu nam lok slay hey you're kadori come on aphoi halak pagi nghỉ hí thong bạ halak pada kitang sara oina ba tập thầm rồi nha bạn chafam hai ba không phải breakfast oina ba English đã tin ạ mấy chơi rồi chứ proper mấy chơi rồi tâm bị bị áp dân cái nào tâm proper mấy chơi rồi chứ hết rồi khoi bi sa ta pa ni đừng nè mấy chơi rồi chứ chỉ là cái đâu được đi sa ba tan chỉ gì này amam lok hay gì amam lok hay bro angam lok hay bro sih bang Nice. angam lok hay bro amam lok hay bro Lok ni si amam lok amam lok si amam lok ni sudah koi cara breakfast breakfast sim bagi amam batam tau tu ni han gi bagi breakfast ka sam to ising am lui chia li sih thak pa ya ni chia li ising yumda fajana saraga dum gan tan har megi ji quantity ju dum yeng bio fajana dum saraga han gi dum pik thal ai pen nine paiser is was pen pik thal wen mun jala di mun jala to mi dum tang le dia ni
ꯀꯨꯞꯄ ꯌꯥꯔꯄꯣꯠꯅꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯟꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯇꯧꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗꯤ ꯂꯦꯖꯔ ꯑꯃꯁꯨꯡ ꯑꯦꯗꯚꯦꯟꯆꯔ ꯑꯅꯤꯒꯤ ꯌꯦꯡꯉꯒ ꯂꯥꯏꯁꯨ ꯈꯣꯏꯔꯝꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯦꯟꯖꯣꯏ ꯇꯧꯒꯦꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯊꯣꯡ ꯊꯥꯛꯇꯅ ꯍꯥꯎ ꯍꯥꯎꯅ ꯆꯥꯔꯒ ꯑꯗꯨꯝ ꯍꯟꯈꯤꯕ ꯑꯗꯨꯝ ꯄꯥꯝꯃꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯟꯕꯤꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎ ꯍꯥꯎꯅ ꯊꯣꯡꯗꯅ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤ ꯆꯥꯕꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯟꯕꯤꯌꯨ ꯍꯣꯔꯦꯟ ꯃꯈꯥ ꯑꯩꯈꯣꯏ ꯍꯦꯛ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯑꯗꯨꯒ ꯑꯃꯅ ꯆꯨꯔꯨꯞꯁꯤ ꯌꯥꯝ ꯅꯤ ꯀꯨꯝꯃꯛꯄ ꯀꯥꯡꯕꯨꯁꯦ ꯆꯨꯔꯨꯞ ꯌꯥꯝ ꯅꯤꯕ ꯀꯜꯂꯦ ꯑꯩꯈꯣꯏꯁꯦ ꯀꯥꯈꯠꯂꯛꯄ ꯃꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯨꯔꯨꯞꯁꯦ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯌꯥꯎꯖꯗ꯭ꯔꯦ ꯆꯨꯔꯨꯞ ꯈꯩꯅꯤꯗꯤ ꯑꯩꯈꯣꯏ ꯊꯦꯡꯖꯗꯦ ꯌꯥꯔꯅꯤ ꯑꯉꯝꯂꯣꯛꯇ ꯍꯜꯂꯛꯄꯒꯤ ꯃꯤꯒꯤ ꯅꯣꯡꯁꯨ ꯈꯔ ꯇꯥꯔꯦ ꯁꯤꯅ ꯑꯉꯝꯂꯣꯛꯇ ꯋꯥꯇꯔ ꯐꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯀꯧꯔꯁꯦ ꯑꯗꯨꯝ ꯋꯥꯇꯔ ꯐꯣꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨꯗꯒꯤ ꯍꯟꯕꯗ ꯂꯐꯨ ꯈꯔ ꯍꯦꯛꯀꯦꯅ ꯀꯨꯝꯃꯤ ꯁꯤ ꯃꯄꯥꯟꯁꯦ ꯑꯥꯗ ꯑꯁꯤꯗ ꯑꯃ ꯁꯪꯉꯤ ꯑꯩꯈꯣꯏ ꯕꯦꯛ ꯀꯩꯀꯥ ꯁꯪꯍꯧꯔꯤ ꯅꯠꯇ꯭ꯔꯗꯤ ꯀꯥꯔꯛꯄꯗꯀꯣ ꯕꯦꯛ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯊꯥ ꯁꯥꯗꯣꯏꯕ ꯑꯗꯨꯅ ꯁꯪꯅꯕ ꯑꯃ ꯂꯩꯍꯧꯔꯦ ꯃꯥꯁꯨ ꯀꯨꯝꯅꯤꯡꯅ ꯀꯨꯝꯕ ꯐꯪꯗ꯭ꯔꯦ ꯂꯐꯨꯁꯤꯗ ꯍꯥꯏ ꯆꯠꯂꯛꯏꯁꯤꯗꯤ ꯑꯗꯨꯗ ꯀꯨꯝꯃꯤ ꯀꯩꯒꯤꯅꯣ ꯂꯐꯨ ꯍꯦꯛꯄ ꯀꯨꯝꯃꯤ ꯂꯐꯨ ꯁꯤꯗ ꯍꯥꯄꯛꯀꯦ ꯂꯐꯨ ꯑꯗꯨꯒ ꯕꯖꯥꯔꯗ ꯌꯣꯟꯕ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯕꯥꯔꯨꯅꯤ ꯃꯥꯜꯂꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯩꯍꯧꯔꯦ ꯂꯐꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯜꯗ ꯍꯥꯎꯕ ꯂꯐꯨꯁꯦ ꯀꯧꯕ꯭ꯔꯨꯒꯤ ꯃꯇꯣꯟ ꯋꯥꯏꯗ ꯂꯩꯔꯤꯁꯦ ꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯍꯥꯏ 여가다 지어 가다 하면 거부르지 또 아들이지나 바루니니 아코일 레이지나 거부르 깜짝이야 왕과 바리니부 찡고 시선 마야기 내기 하나 곰다랑 지는 마마나가 산또 로아래 매우 한다 Oh no! ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕ ꯄꯁꯟꯗꯗꯣ ꯂꯥꯛꯈꯤꯅꯤꯀꯣ ꯂꯧꯕ 라닝해너 ꯂꯥꯛꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯤ ꯂꯝꯕꯤꯗꯨ ꯈꯣꯡꯗ ꯊꯣꯛꯂꯛ ꯇꯥꯕ ꯚꯥꯏ ꯁꯤꯗꯩꯗꯤ ꯀꯥꯟꯅꯔꯣꯏ ꯌꯥꯝ ꯑꯁ꯭ꯋꯥꯏꯕꯨ ꯈꯛꯇ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦꯗ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯗꯤ ꯃꯀꯣꯛ ꯊꯥꯟꯗꯣꯏꯅꯤ ꯇꯥꯅꯤ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗꯗꯤ ꯁꯣꯝꯗ ꯂꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯍꯥ